FIFA World Cup Specials Midyang Tabiriba Singbu Taramna Okchari Masi Football gi World da Amukta Thokidriba Thogdo Amani 2003 gi June Thani Cameroon gi team France da FIFA Confederation Champions ki tournament Confederation Cup sanarami Cup asida Rigobert Song Manchester City gi damak sanarami match asigi humrani thoi suba minute ta player ama Mark Vivian Foy field da ikhang khangaudana tu thakirami mahaki teammate sing amadi medical staff singna mahakpu kannanaba honaki adubu Mark Vivian Foy minute kharagi matungda sire haina declare tauki field da songna mahaki teammate amabu ikhang khangaudana leikidaba uki thaudo asigi sahi 19 matungda song mahaki koki singli ama swelling tawbadagi mahak asibagi manak phawa yaukhirami thaudo asi mahak mayek sengna ningsing bangam kide songbu social media newspaper amadi tv channel singda sire haina declare tawkhrabasu song Qatar da pangthokliba football world cup ta mahaki lebak Cameroon gi team bu lead tawki mahaki lebak na 1990 da Italy da pangthokiba world cup ta quarter final phawba changkiba adudagi hena mangda puduna chatpa pamlami adubu masi aruba phibam oiki mahaki past hingba amadi siba ani gi marakta struggle torami adubu hojik mahaki lebaki team gi coach oiri Rigobert Song July ama 1976 ta South Cameroon da poki mahaki defend tawbagi skill na mahaki football career gi horakpaga mahakpu masakhangki mahakna mahaki ahanba European tour chahi 19 subada tawkhirami mahak France ta match ki professional squad ki saruk oirami mahaki talent ki maramdagi mahakpu Cameroon gi national team da su mafam kanki amadi 1994 gi world cup ta sanaki mahakna France ta 1998 ki world cup amadi South Africa da 2010 da pangthokiba world cup ta su sanaki South Africa gi world cup sanarba matam kharagi matungda songna professional football dagi sanyas launana ba announcement tauki mahak England da Liverpool amadi Leeds ki team singisu saruk ama oikhirami aduga hojikna mahaki career ki beginning coach ama oina hokre February 2016 da mahakpu Cameroon team gi manager ohenki adubu nature na mahakpu game ama tawkhirami chahi asigi October 2 da song mahaki yumda turami masidagi mahak Cameroon gi capital Yaoundé gi Central Hospital da pukhirami mahaki fivam yamna phalamde koki singli da swelling tawbana maram oiduna mahak brain stroke tawkhirami fivam asigi seriousness pu yengduna doctor singna mahakpu coma da thamki news asi yangna Cameroon pumbada sandokhirami song national team gi legend oirami amadi mahaki health ki maramda lebak miyam gi pungning chingchinki mi singna social media network ta mahaki leikidabagi news pinaba hauki Cameroon da natana Nigeria da su media organization kayana awaba phongdoknaba khabar sandoknaki adubu song serious condition da lerbasu asibagi yamna lapna khirami hospital da admit tawraba numinini gi matungda former captain coma dagi mapanda laklami amadi mahak side haiba taki matam adu da mahaki maru Mark Vivian Foy ga loinana thokiba thogdo adu ningsinglaki masigi matungda song na hairami football player sing save oi haina miyamna khanei adubu masi aranbani aikhoi amuk hena danger situation mayok nei song na hairami stroke laina nate masi inner problem ni hospital dagi laklaba matungda songbu rehabilitation gi damak Paris ta thaki amadi tha kharagi matungda mahak football field da amuk halaki masidagi mahakna Cameroon gi youth team singbu coaching piba haukhirami amadi lebaki football federation da post kaya da leiki 2022 gi horakpada Cameroon na Africa Cup of Nations ki host oiki masida expectation yamna wanglami maramdi Cameroon marirak title asi lobada mai paklami amadi mai pakpa si continue tawnana ba expect tawnarami adubu makhoi gi poor performance ki maramdagi ahum suba position da leiki masidagi coach Tony Consicao bu suspend tawki mahaki mahutta songbu coach oina khanki Cameroon na chahi asigi March ta Algeria gi mayokta play off ta sanaki amadi
अरुबा मैच अनि सानरबा मतुंगदा कैमरून कटर वर्ल्ड कप ता महाकी मफम कनकी अदुबु महाक रशिया दा 2018 दा पांगथोखिबा वर्ल्ड कप ता मफम कनबा ngamkhide असुमना ओरंबसु याय असिबगा मायोकनरुबना मरम ओइदुना सोंगना कैमरून की प्लेयर सिंगबु अदुगुंबा कोचिंग पिरकपना वर्ल्ड कप असिगी ग्रुप स्टेज राउंड दा ब्राजील गुंबा मंगारक वर्ल्ड चैंपियन ओइख्रबा टीमबु 1-0 दा माइथिबा पीखिरमी कैमरून की माइपाकपा असिना कटर वर्ल्ड कप ता कानबा फंगिद्रबसु महाक ब्राजील बु माइथिबा पीखिबा अहानबा अफ्रीकन कंट्री ओइखी ब्राजील बु 1-0 दा माइथिबा पीखिबदा सोंगना हायरमी महाकी प्लेयर सिंगदा चौथोकपा फावी अखोई अफबा टीम अमा ओइबा याय हाइबा उतली फ्यूचर दा अखोई इंप्रूव तौबा लेपा यादे हाइबसी खंगदबनी माइ पाकपा असि कयादा हिस्टोरिक ओइख्रबनो हाइबा आई रियलाइज तौरमदे फ्रांस की जिनेडिन जिदान की मताइदा सोंग तोंगान तोंगानबा वर्ल्ड कप अनीदा तांथोखिबा अमता ngairba प्लेयर नी अमुकना 1994 दा ब्राजील की मायोक्ता अमदी अतोपा अमना 1998 दा चिली की मायोक्ता सानकिबा मैच ता महाक रेड कार्ड चादुना तांथोखी अदुगा महाकना ख्वाइदगी चही नौरिबा प्लेयर हाइबदी चही 13 ता वर्ल्ड कप सानबगी रिकॉर्ड सु थमकी वीडियो असिदंग असिगिदि मतंग असोय फावदंग अदोमगी ममल यामलबा फीडबैक अमदी कमेंट तरामना ओक्चरी कनेक्ट न्यूज़ ना मतुंगदसु असिगुंबा फीफा वर्ल्ड कप का मरी लेनबा इंटरेस्टिंग स्टोरी अमदी फैक्टसिंग पुदुना लाक्चगे चैनल असिबु लाइक सब्सक्राइब तौबा काउबिगनु थागसरी।